Good evening, everyone. Mayamda kaiguma phone khara thamjage madudi akhoi handaksi aigi kendra manungcha sidagi ain activities adum mayam gi mateng pangba lambi thong sem ba khotpa sida khoi atop kendra gi mioi singna dum mokai thingai tawbu mayam yawi ko do aina amuk osalaga karigumba khara comment amadi post share torp matamda mo angonda documentic bad comments lai ado ai kasu khande maramamada ko afaba phattaba haibasi ngangnara ka loi khangadabani adum khamina si kasu kaide ai khoigi mamangi kai da haitare yamba alhas riyazuddin khan gi khoi retired superintendent engineering ko ma se magi kari haitare public discussion developmental discussion lamada yaujurui nei daista phamjeki ko adubo ai ngasi foba sagai jamda life ki ai tawstoroi ai eze madu ai gi sagai gi nate madu afaba truth leader moina masagi oijaba kaya sahi 10 years something magi more magi service matam lai nei thadorpa amadi magi adugi public discussion ni habu dai dum yaurobani ko masi public interest yaubani sagai gi interest nate adoga function du su yam phajaki khoi masamang su hai ko sagai jamji muthat ke na amadi sagai am phu pande adi ma pham dai ge areas din bogi mem pandani namitu dai stage ta ko khat pada areas din khak pan bani bogi mem sagai hap ta bane ado lilong sida amuk yapsala ge maramdi lilong sida yapsala ke ba manipur da khwai dagi likely su haiba amadi so sang laiba amadi paisa pai ba laiba amadi Guzrup haitare akhoi dharma gi lining le sodo so ba alim sing laikiba politician leaders sing da su faba chief minister hairagana khu marhum alimuddin gumba manipur gi itihas na kaungam dana le hawrada ba sugum me am pukhi lamdam ni ko aduna nungsi akhoi muslim gi su akhoi gi pangal sing haitare metai pangal sing di akhoi gi mirara ma dona ni long si yengi maram di afaba su lai fatta ba su lai ko aduna lilong si khoi kaw ngam de lilong nei ani lilong gi pukchel saw ro kya na ani matam da akhoi da su mateng dum tobi ko ado aina ngasi luxury si lilong gi praja si pum namak si mla gi oigera x gi oigera y gi oigera chap mana ni yengami one side chatte mla project da ngang ki ba khot ki ba myam lai ko work for gi suda adagi ban hijab sing thabai matang da adagi lilong da misi bagi matang da ani atop crisis ta cry da leiru ge na I hang ki madu matam du gi ma mana tawjaba do torak na ban hai ki bani madu ai gi personal nuai ta ba nuai na da ban lai bagi hai ban te ko masi myam da clear orin thamjari sini aduda subet comment myam adu yam torak ti handa yamri yazuddin gi khoi gi SC haitare ko retired SC mahaki Dr. Alhasri Yazuddin gi magi function ji yaurobda on the comment si da pura khoi gi pressure oi type ta khoi gi matam amada kana gumba MLA magi masim manau sing da khoi gi adugi aina wafam khara thamobda aingo da like comment pina ba tolo phiraga thambagi type ta nei rakhi ba dum ina daksun nei ko madudagi aina mayam si lilong praja si ai kai gum khara khangninge lilong praja si ingon da ground report ta phirai baga social da tongnari si ka khena ba mayam lei ko ai taseng nama ki oina aina kana gumba nokhoi lilong gi disai ni sidi afaba leader ma thagat piro ai request di chief minister alimuddin gum manupa thagat piro atop da 10 ka poi daba masi ai thamjage han bagi ko makha ta jarke adu dang sai gi aina po sama taweba MLA hujik lai sigi thagat pagi oina masida comment si mayam sida fazana pina re comment si akhoi gi ngasai gi torami si kana gi mino do ni thorok ne ko ado akhoi gi present MLA lilong gi present MLA se thagat lo ka da akta kit light nama ga thoina controversy oi bana to bet comment to pirak treba ado mayam na sidai ja Abdullah Sirna FRA lilong ariba torkani 15 year lilong da kari madu si mayam lai khre ko comment jai pa thoke khalam bane do par roi ge yami mayam comment se ado mai gi kai de posting da sang bi ra ge bio ado aine yeng mane ba ngasai gi aine yambarias ta bahut pio so haidri aduga ai ga tinari si di yambarias kana te mayam sim su khang bio ba khoi sarkar nen sahit che documentic khoina pamjana amadi yamna khoi ga loina jara ko misak ne ba lilong da khoina matik chaba hairaga di aina sum yeng badani ko yambarias ne adagi kai sine khoi sarkar nen sahit chine makhoi ani si manungda
ꯑꯃꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯗꯤꯁꯥꯏꯠ ꯇꯧꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯨꯝ ꯀꯥꯍꯜꯂꯛꯑꯣ ꯃꯈꯣꯏꯅꯤꯁꯤꯅ ꯀꯩꯗꯧꯔꯒꯗꯤ ꯂꯤꯂꯣꯡꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯀꯤ ꯚꯣꯏꯁꯁꯦ ꯃꯈꯣꯏꯅꯤꯅꯗꯤ ꯂꯥꯎꯔꯛꯄ ꯉꯝꯒꯅꯤ ꯀꯥꯏꯅ ꯑꯩ ꯊꯥꯖꯕ ꯂꯩꯖꯩꯀꯣ ꯃꯁꯤ ꯌꯥꯝꯃꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯇꯤꯟꯅꯔꯨꯕꯩ ꯈꯪꯕꯅꯤꯀꯣ ꯑꯗꯨꯅ ꯂꯤꯂꯣꯡꯒꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯍꯪꯉꯛꯏꯀꯣ ꯀꯣꯃꯦꯟꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯦ ꯏꯌꯥꯝꯕ ꯔꯤꯌꯥꯁꯅꯦ ꯀꯔꯅꯦꯠꯅꯦ ꯑꯅꯤꯁꯤꯗ ꯃꯌꯥꯝꯅ ꯑꯐꯕ ꯑꯃꯗ ꯑꯗꯨꯝ ꯀꯩꯗꯧꯕꯤꯌꯨ ꯑꯦꯟꯗ ꯀꯣꯡꯒ꯭ꯔꯦꯁ ꯀꯥꯍꯜꯂꯨ ꯂꯤꯂꯣꯡꯗ ꯂꯥꯛꯂꯤꯕ ꯀꯃꯤꯡ ꯏꯂꯦꯛꯁꯟꯁꯦ ꯀꯣꯡꯒ꯭ꯔꯦꯁ ꯇꯤꯀꯦꯠꯇ ꯚꯣꯠ ꯄꯤꯕꯤꯌꯨ ꯃꯔꯝꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯝꯗꯝꯁꯤꯗ ꯆꯥꯅꯕ ꯑꯃꯐꯥꯎ ꯄꯥꯔꯇꯤ ꯂꯩꯇꯦ ꯃꯆꯨꯝ ꯉꯥꯛꯇꯅꯦ ꯑꯇꯩꯗꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯑꯃꯗꯤ ꯁꯦꯀꯨꯂꯔꯤꯖꯝꯒꯤ ꯁꯤꯗ ꯌꯦꯡꯉꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯀꯝꯕ ꯀꯟꯗꯤꯁꯟ ꯂꯩꯔꯤꯒꯦ ꯑꯗꯨ ꯃꯥꯏꯅꯣꯔꯤꯇꯤ ꯄꯤꯄꯜꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯁꯦ ꯑꯝꯇꯪ ꯃꯌꯥꯝꯅ ꯈꯪꯕꯤꯌꯣꯕ ꯌꯦꯡꯕꯤꯌꯣꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯝꯃꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯗꯨꯒ ꯅꯦꯕꯔ ꯑꯦꯕꯔꯗ ꯃꯆꯨꯝ ꯆꯥꯕ ꯃꯤꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤ ꯃꯌꯨꯝ ꯅꯠꯇꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯅꯣꯜꯂꯒ ꯍꯤꯡꯒꯗꯧꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯍꯛ ꯃꯠꯂꯒ ꯆꯥꯔꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯀꯔꯞꯁꯟ ꯇꯧꯔꯤꯕ ꯃꯈꯣꯏꯒꯨꯝꯕꯒꯤ ꯍꯨꯏꯔꯣꯏ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯦ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯁꯑꯣ ꯄꯨꯝꯅꯃꯛꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯑꯩ ꯄꯤꯒꯅꯣꯅ ꯍꯥꯏꯈꯤꯕꯒꯤ ꯃꯔꯝ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯄꯣꯁꯇꯨꯁꯨ ꯀꯛꯇ꯭ꯔꯤꯕꯅꯤ ꯀꯛꯁꯨ ꯀꯛꯑꯣꯏ ꯑꯗꯨꯝ ꯌꯦꯡꯉꯨ ꯍꯔꯥꯎꯖꯧꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯐꯦꯟꯁꯤꯡ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯆꯨꯝ ꯆꯥꯕꯁꯤꯡ ꯅꯣꯏ ꯍꯔꯥꯎ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯣꯁꯇꯣ ꯇꯧꯔꯛꯏꯗꯣ ꯑꯗꯨꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯤꯕꯅꯤ ꯅꯈꯣꯏꯁꯤ ꯉꯝꯗ꯭ꯔꯕ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯉꯛꯏꯅꯤ ꯑꯗꯨꯅ ꯂꯤꯂꯣꯡꯗ ꯑꯩꯒꯤ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯂꯤꯂꯣꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯂꯤꯃꯨꯗꯤꯟꯒꯨꯝꯕ ꯅꯨꯄꯥ ꯄꯥꯝꯃꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯂꯤꯃꯨꯗꯤꯟ ꯀꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯑꯦꯚ꯭ꯔꯤ ꯄꯤꯄꯜꯗ ꯀꯥꯟꯅꯕ ꯄꯤꯔꯝꯃꯤꯗꯣ ꯃꯤ 5-6 ꯀꯥꯍꯜꯂꯝꯃꯤꯗꯣ ꯑꯗꯨꯃꯥꯏꯅ ꯂꯤꯂꯣꯡꯗ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯗ 10 ꯀꯥꯞꯄꯣꯏꯗꯕ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔ ꯀꯥꯔꯛꯇꯅꯕ ꯃꯥꯈꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕ ꯈꯟꯗꯕ ꯀꯦꯟꯗꯤꯗꯦꯠ ꯄꯨꯊꯣꯛꯑꯒ ꯀꯥꯍꯟꯕꯤꯔꯛꯑꯣ ꯑꯅꯤꯁꯤꯗ ꯑꯣꯖꯥ ꯏꯃꯥꯝꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯣꯖꯥ ꯏꯃꯥꯝꯁꯨ ꯐꯠꯇꯦ ꯍꯥꯏꯔꯣꯏ ꯑꯩ ꯃꯗꯨ ꯀꯥꯎꯕ ꯌꯥꯔꯣꯏ ꯑꯣꯖꯥ ꯏꯃꯥꯝꯁꯨ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯀꯣ ꯑꯄꯥꯝꯕ ꯑꯃꯗ ꯀꯣꯡꯒ꯭ꯔꯦꯁ ꯇꯤꯀꯦꯠ ꯄꯨꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯆꯍꯤ ꯕꯒꯥꯒꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯚꯣꯇꯤꯡ ꯔꯥꯏꯠꯁꯦ ꯀꯤꯛ ꯅꯝꯃꯒꯅꯦ ꯀꯥꯍꯜꯂꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯂꯤꯂꯣꯡꯒꯤ ꯚꯣꯠꯇ ꯑꯩꯅ ꯌꯥꯎꯔꯛꯄ ꯃꯔꯝ ꯍꯥꯏꯒꯦ ꯁꯤ ꯑꯃꯁꯨ ꯑꯩꯅ ꯑꯦꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯊꯕꯛ ꯇꯧꯕꯗ ꯅꯣꯏ ꯂꯤꯂꯣꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯤꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯀꯥꯔꯤꯁꯤꯒꯤ ꯃꯤꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯩꯄꯥ ꯁꯥꯕ ꯑꯗꯨꯒ ꯁꯤꯝꯁꯨ ꯈꯪꯖꯤꯜꯍꯧꯔꯣ ꯂꯤꯂꯣꯡꯒꯤ प्रजाना एमएलए की हिरोइसिंग खंगजलौरो वगाई केंद्रदा हानादौना 10 कापा रियाजुद्दीन बोगे मे हुजिकति लेरे करिगुंबा 10 कापना होनरे मीदो आइ लोइसनगदमनि चैलेंज नि केंद्र मंगन बेयारो हानादौना 10 कापा मीदो आइ हाना फाइट तौ मथौ तानि कैंडिडेट सिंग फाइट तौहल्लोयेबो हाना 10 कापखिबसे अखोइ लोइ खंगेबा कनाना 10 कापखि मोजि करम एमएलए नोइसे अदुना नसाना खंगना ब्रेक फाउ हाना अखोइगी ओगाई केंद्र सिदा सोशल मीडिया नत्र कई कई से अखोइ एक्टिव ओइजेदे हौजिकति अलाना पिनदना मियांग विदो आदगे आई लाए अदुना करिगुंबा ओगाई केंद्र द खुद थिनजलके खल्लिबा कैंडिडेट एनी अमतंग हाना खनथौ रियाजुद्दीन बोगी मे ओगाई केंद्र द लई हाइबसि ओगाई केंद्र द 10 काबगा ओगाई केंद्र द मांगहनगनि न होनाराबा मिसक मदुदे आइगे पर्सनल तानारकनेबा नकोइना ओगाई केंद्र की थबुकता एक्टिविटीज तसु खुद थिनजनबेकनो नोइगी नथौसु लैतेबा मरम अमदा अदु आइनै थौ लैते हारेसि करिगिनो हाइकांदा नखोइना इखोइगी वगाई केंद्र सिदा अफबा तौरिबा अद सोशल वर्क तौरिबा सिंगसि नखोइना सुम आइखोइगी नखोइना सुम हुनथरगा नखोइना सानाबगी मवोंग अमा उरियेबा अदु अंदति द चलरोय अखोइ लोइ खांगे नखोइगी प्लान करिनो हाइबसि अदुना चिलिनाउ सिंग लिलोंगी नथौ लैते नत्रगना वगाईगी नथौ लैते हाइबा लैते मणिपुरदा पोकपनि सब मानै खोय अफफत खनसि अखोइगी दसु ngangbirauko sumbu sum thoksageba adudi natabida ngasai hekta magi favor da mana huiroi oriba midugi favor da leiraga di adum yaba huiroi nataba sumba magi mathumoi dagi tholakpa miyam gi seba tawge haiba adum da lebagana hekta ikoi da nation gani adum adu yaro nakhoi gumba chama thengnara bari yazini nakhoi gumba lising thengnara bari yazini aduna aikoi lilong haibasi lilong khaki nate lilong da aikoi gi any मणिपुर की मार्कस हाइरसु दारो लोमदा अखोइगी लेरमीबनी आदगी अखोइ मैम अपुनबगी थबोमदा लिलोंग प्रजा हाइबदी लिलोंग सिदा अखोइगी पांगलगी पुन्नसु तारे अदुइ मथक्ता फबसु फत्तबसु लै मसी फबखक लै हाइरोय फत्तबसु लैगनी फबसु लैगनी अदुबो अखोइ मुस्लिम की लीडर हाइब तारे ओलमाइ दो रो अदुदगी पॉलिटिकल लीडर दो रो सौसांग दो रो लिलोंग सिदा लोइना खुबम ओइबेना अखोइना याम नुंसियेबा
ꯂꯤꯂꯣꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩꯑꯕ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯛꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯦꯟꯗ꯭ꯔ ꯍꯥꯏꯔꯒꯗꯤ ꯂꯤꯂꯣꯡ ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯤ ꯁꯦꯡꯅ ꯑꯗꯨꯕꯨ ꯂꯤꯂꯣꯡꯗ ꯑꯐꯕ ꯇ꯭ꯔꯨꯠ ꯂꯤꯗꯔ ꯑꯃ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯀꯥꯟꯅꯕ ꯐꯪꯒꯅꯦꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯈꯟꯕꯩ ꯋꯥꯅꯤ ꯂꯤꯂꯣꯡꯗ ꯑꯩꯈꯣꯏ ꯂꯤꯂꯣꯡꯗ ꯚꯣꯇꯔ ꯆꯠꯂꯨꯕ ꯂꯩꯇꯦ ꯂꯤꯂꯣꯡꯗ ꯋꯥꯅꯣꯝꯃꯨꯒꯗꯕ ꯂꯩꯇꯦ ꯂꯤꯂꯣꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯀꯥꯟꯅꯕ ꯂꯩꯇꯦ ꯁꯃꯥꯖꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯖ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗ ꯃꯗꯨꯒꯤ ꯈꯛꯀꯤ ꯈꯜꯂꯒ ꯑꯐꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯊꯥꯒꯠꯄꯤꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯁꯤ MLAꯒꯤ ꯑꯩꯅ ꯄꯣꯁꯇ ꯑꯐꯕ ꯍꯥꯏꯔꯛꯄꯗꯣ ꯅꯦꯚꯔ ꯑꯦꯚꯔꯗ ꯃꯆꯨꯝ ꯆꯥꯕ ꯑꯗꯨꯒ ꯍꯥꯏꯄꯣꯀ꯭ꯔꯦꯠ ꯑꯗꯨꯒ ꯃꯁꯥꯒꯤ ꯖꯥꯇꯤ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯗ ꯈꯨꯗꯩ ꯆꯤꯡꯊꯔꯒ ꯍꯤꯖꯥꯕ ꯆꯤꯡꯊꯔꯒ ꯏꯀꯥꯏꯕ ꯄꯤꯔ ꯐꯥꯎꯗ ꯍꯥꯏꯔꯤꯕ CMꯗꯨꯒ ꯍꯥꯏꯔꯤꯕ ꯂꯤꯗꯔꯗꯨꯒ ꯐꯣꯇꯣ ꯀꯣꯜꯂ ꯀꯥꯃꯤꯟꯅꯕ ꯉꯝꯕ ꯍꯥꯖꯤ ꯑꯃ ꯑꯣꯏꯔꯒ ꯍꯥꯖꯤ ꯑꯃꯒꯤ ꯒꯨꯟ ꯉꯁꯤ ꯐꯥꯎꯗ ꯉꯥꯛꯅ ꯆꯠꯇꯕ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦꯕ ꯑꯩꯅ ꯈꯪꯉꯕ ꯑꯗꯨꯇ ꯅꯠꯇꯅ ꯋꯥꯛꯐ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯔꯁꯥꯁꯦ ꯑꯩꯈꯣꯏ ꯀꯣꯛꯅꯤ ꯃꯁꯖꯤꯠꯁꯦ ꯑꯩꯈꯣꯏ ꯊꯋꯥꯏꯅꯤ ꯀꯕꯔꯁꯇꯥꯟꯁꯦ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯁꯅꯤ ꯀꯣ ꯑꯩꯈꯣꯏ ꯀꯣꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯨꯒꯥꯏꯅꯕ ꯌꯩꯈꯥꯏꯅꯕ ꯇꯧꯔꯛꯄꯗ ꯋꯥꯐꯝ ꯑꯃ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯕ ꯂꯤꯂꯣꯡꯒ ꯃꯤ 34 ꯇꯨꯕ ꯃꯇꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯏꯁꯨ ꯀꯌꯥꯗ ꯋꯥꯐꯝ ꯑꯃ ꯊꯝꯗ꯭ꯔꯕ ꯃꯥꯅ ꯍꯧꯗꯣꯡꯗꯩ ꯃꯤꯅꯤꯁꯇꯔ ꯃꯥꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯁꯤꯕꯣ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤ ꯂꯣꯏ ꯈꯪꯉꯤꯅꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨꯗ ꯀꯔꯤ ꯂꯧꯈꯤ ꯇꯥꯏꯁꯦ ꯍꯧꯗꯣꯡꯗꯩ ꯃꯤꯅꯤꯁꯇꯔ ꯄꯤꯔꯛꯀꯗꯧꯔꯤꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯤꯒꯅꯨ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜꯁꯤꯗ ꯃꯤꯅꯤꯁꯇꯔ ꯄꯤꯔꯛꯀꯅꯨ ꯍꯥꯏꯔꯤꯁꯦ ꯊꯕꯛ ꯂꯧꯔꯒ ꯅꯍꯥꯟ ꯏꯁꯄꯤꯁꯇ ꯑꯩꯅ ꯇꯥꯖꯔꯛꯄꯅꯤꯀꯣ ꯊꯕꯛ ꯂꯧꯕꯒꯤ ꯄꯩꯁꯥꯁꯤ ꯃꯅꯝꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯅꯔꯛꯑꯦ ꯃꯌꯥꯝꯅ ꯉꯥꯡꯕꯗ ꯇꯥꯔꯛꯑꯦꯕ ꯂꯤꯂꯣꯡꯗ ꯑꯗꯨꯒꯨꯝꯕꯗꯨ ꯍꯦꯟꯒꯠꯂꯛꯅꯕꯅꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯤꯂꯣꯡꯗ ꯂꯩꯕ ꯑꯣꯜ ꯄꯤꯄꯜ ꯑꯩ ꯂꯣꯏꯅ ꯅꯨꯡꯁꯤꯖꯩ ꯑꯩ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯕꯁꯨ ꯇꯧꯖꯔꯣꯏ ꯑꯗꯨꯒ ꯁꯥꯒꯩꯖꯝꯗꯁꯨ ꯑꯩ ꯌꯥꯎꯖꯔꯣই ꯑꯩ ꯉꯁꯤ ꯐꯥꯎꯗ ꯁꯥꯔ ꯀꯥꯔꯅꯦꯜ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯤꯌꯥꯁ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯄꯥꯔꯁꯜ ꯑꯐꯕꯁꯤꯡꯁꯦ ꯑꯩ ꯁꯦꯂꯨꯠꯅꯤ ꯁꯄꯣꯔꯠ ꯇꯧꯖꯩ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯃꯈꯣꯏ ꯁꯦꯅꯤꯌꯔ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯎꯕꯤꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯥꯔ ꯀꯥꯔꯅꯦꯜꯒ ꯃꯁꯤ ꯑꯣꯄꯟ ꯍꯥꯏꯔꯛꯑꯕꯅꯤꯀꯣ ꯁꯥꯔ ꯀꯥꯔꯅꯦꯜꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯔꯤꯌꯥꯁꯀ ꯑꯅꯤꯁꯦ ꯁꯤꯁꯤꯗ ꯃꯌꯥꯝꯅ ꯐꯩꯌꯦꯅ ꯊꯃꯣꯏꯗ ꯈꯟꯕ ꯑꯗꯨꯒꯤꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯩꯈꯣꯏꯅꯁꯨ ꯑꯥꯎꯠ ꯑꯣꯐ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯑꯦꯖꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯥꯂꯝꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯩꯅꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕ ꯌꯥꯕ ꯇꯧꯖꯕ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯍꯦꯛ ꯃꯁꯤ ꯑꯅꯤꯁꯤꯗ ꯑꯃ ꯊꯥꯒꯠꯍꯜꯂꯛꯑꯕ ꯂꯤꯂꯣꯡ ꯋꯤꯜ ꯕꯤ ꯁꯤꯌꯣꯔ ꯆꯦꯟꯁ ꯑꯦꯟ ꯗ ꯑꯣꯜ ꯑꯦꯔꯤꯌꯥ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦꯀꯣ ꯑꯣꯜ ꯑꯦꯔꯤꯌా ꯑꯩꯈꯣꯏꯅ ꯇꯥꯔꯤꯁꯤꯡꯁꯦ ꯁꯤꯁꯨ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯦꯕ ꯃꯈꯣꯏꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯝ ꯂꯩ ꯃꯌꯥꯝ ꯃꯁꯥꯅ ꯉꯥꯡꯉꯤꯕ ꯅꯣꯏꯅꯗꯤ ꯏꯒꯣꯅꯤ ꯀꯔꯤꯅꯦꯅ ꯑꯩꯈꯣꯏ ꯃꯁꯥꯁꯤꯡꯁꯤ ꯂꯣꯏ ꯑꯩꯈꯣꯏꯁꯨ ꯊꯥꯊꯔꯤꯅꯦꯕ ꯀꯅꯥꯅ ꯇꯧꯁꯟꯅꯔꯤꯅꯣꯁꯦ ꯁꯥꯔ ꯀꯥꯔꯅꯦꯜ ꯐꯠꯇꯦ ꯍꯥꯏꯕ ꯂꯩꯔꯣꯏ ꯑꯗꯩ ꯏꯌꯥꯝꯕ ꯔꯤꯌꯥꯁ ꯐꯠꯇꯦ ꯍꯥꯏꯕ ꯑꯩ ꯊꯣꯏꯅ ꯇꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯩꯀꯥꯏꯁꯤꯗꯁꯨ ꯈꯨꯟꯁꯤꯗꯁꯨ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯀꯩꯗꯧꯔꯤꯕ ꯑꯗꯣ ꯃꯤꯌꯥꯝꯅ ꯌꯥꯕ ꯍꯥꯏꯁꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯌꯥꯝꯗꯤ ꯐꯅꯤꯅꯤ ꯑꯗꯨꯅꯤ ꯑꯁꯤꯅꯦꯅ ꯀꯔꯦꯝꯁꯨ ꯌꯥꯎꯔꯤꯀꯣ 1 ꯃꯤꯂꯤꯌꯟꯁꯤꯗꯅꯦ ꯂꯥꯏꯛ ꯃꯤ 19-23ꯅ ꯂꯥꯏꯛꯁꯤ ꯅꯝꯃꯛꯏꯁꯦ ꯌꯥꯔꯦꯅ ꯅꯝꯃꯛꯏꯅꯦ ꯂꯥꯏꯛ ꯅꯝꯃꯛꯏꯁꯦ ꯀꯃꯦꯟꯗꯣ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯁꯨꯅꯦ ꯂꯥꯏꯛꯇ ꯖꯁ ꯍꯥꯏꯔꯤꯁꯦ ꯑꯩ ꯄꯥꯝꯕ ꯐꯥꯎꯔꯦꯅꯅꯦ ꯔꯤꯌꯦꯛ ꯇꯧꯅꯔꯒ ꯁꯤꯌꯥꯔ ꯇꯧꯔꯒꯅꯤ 1 ꯃꯤꯂꯤꯌꯟ ꯌꯧꯔꯤꯁꯤ ꯅꯣꯡ ꯅꯤꯅꯤꯗ ꯑꯗꯨꯁꯨ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯅꯠꯇꯦ ꯃꯥ ꯑꯣꯡꯂꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯀꯩꯒꯨꯝꯕ ꯈꯔ ꯊꯣꯛꯄꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯛ ꯔꯤꯜ ꯁꯦꯝꯗꯣꯛꯑꯒ ꯇꯝꯕꯗꯅꯦ ꯑꯗꯣ ꯁꯤꯗ ꯁꯥꯒꯩꯖꯝ ꯑꯅ ꯆꯠꯂꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯀꯥꯏꯔꯅꯦꯕ ꯑꯩꯈꯣই ꯁꯥꯒꯩ ꯑꯅ ꯉꯁꯤꯐꯥꯎ ꯄꯟꯗ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯁꯥꯒꯩꯖꯝꯗ ꯑꯩ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁꯥꯒꯩꯖꯝꯗ ꯑꯩ ꯔꯥꯖ ꯇꯧꯒꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯗꯨꯒ ꯂꯤꯂꯣꯡꯒꯤ MLA ꯁꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯦ ꯐꯩ ꯐꯠꯇꯦ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯍꯥꯏꯄ꯭ꯔꯣꯀꯦꯠꯁꯤꯡꯗ ꯑꯃꯗꯤ ꯃꯆꯨꯝ ꯆꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁꯇ ꯄ꯭ꯔꯣꯐꯦꯠꯀꯤ ꯋꯥꯔꯤ ꯂꯤꯔꯝꯃꯒ ꯍꯧꯖꯤꯛꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗꯨꯕꯨ ꯋꯥꯔꯤꯌꯔ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯔꯛꯈꯤꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗꯨꯕꯨ ꯀꯨꯔꯥꯟꯁꯤꯕꯨ ꯋꯥꯔꯤꯌꯔ ꯕꯨꯛꯅꯤ ꯍꯥꯏꯔꯛꯈꯤꯕꯗ ꯁꯥꯏꯂꯦꯟ ꯂꯩꯈꯤꯕ MLA ꯃꯤꯅꯤꯁꯇꯔꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯣꯏꯁꯤꯕꯨ MLA ꯑꯣꯏꯍꯟꯈꯤꯁꯦ ꯍꯥꯏꯔꯤꯔꯣ ꯂꯤꯂꯣꯡ ꯄ꯭ꯔꯖꯥꯅ ꯗꯤꯁꯥꯏꯠ ꯇꯧꯔꯣ ꯃꯁꯤ ꯑꯩꯒꯤ ꯔꯥꯏꯠ ꯅꯠꯇꯦ ꯖꯁ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯁꯃꯥꯖꯁꯤꯒꯤ ꯊꯤꯖꯟꯕꯗ ꯑꯃꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯈꯨꯠ ꯊꯤꯟꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯅꯁꯨ ꯊꯤꯟꯖꯜꯂꯨꯕꯗ ꯐꯪꯕ ꯔꯤꯄꯣꯔꯠꯇꯨꯅꯤ ꯄꯤꯔꯝꯃꯤꯁꯤ ꯃꯌꯥꯝꯅ ꯂꯤꯂꯣꯡꯕꯨ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯤꯕ ꯁꯥꯔ ꯀꯥꯔꯅꯦꯜ ꯑꯃꯗꯤ ꯁꯥꯔ ꯔꯤꯌꯥꯁ ꯑꯅꯤꯁꯤꯗ ꯑꯄꯥꯝꯕ ꯑꯃ ꯆꯣꯏꯁ ꯇꯧꯔꯣ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯤꯕꯤꯔꯣ ꯍꯥꯏꯕꯁꯤ ꯊꯝꯃꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯂꯤꯂꯣꯡꯒꯤ ꯇ꯭ꯔꯣꯄꯤꯛ